मेरागी तरा मरीनी पानबा अहिंगी थाबलनी थाबलनगा फबगा मालंगबा माना मंगावगा थीबगा थाबलै माना लैनमगा चावबगा थमोय अनीदुदी तनिक तनिक मिहुल सुधंगदा अचिकबा मिकुप अदुदा थाबल माबु खोइदाजना येंगलिबी थाजगी सक्तंबु चुंगसांगसु लोना तुमिन येंगनबा होटनबदा चुंगसांगी मियेंगसु थाबलगी मंगाल तांग्रे वाखलदसु लोना तुमिन हाइजे अतिया थक्ता थोकलिबा थाबल मागी मंगालनरा नत्रगा नंगी करंबा मयाइनो अइगी मित्ता असुक निंगथीजरिबा असुक मगुन लैरिबा नोंदोल थक्की थाबल महाकना संसारगी अमंबा सरुकबु कोखनबगुम अइगी पिक्लबा संसार असेगी अमंबबुसु नंगना कोखनबि ओइबियु नंगना अइगी पुंसेगी मंगा अइगी लेंग्द्रबा थमोइगी थाजा निपा माना मपुकनिंगदा लोना तुमिना हाइजरिबदु थमोइ माना ताहौबगुम थाजसु इंगंगकना चुंगसांगबु येंगले अमंबा मरक अदुदा निपा मागी अथौबा मित्येंग अदुना माबु अदुक्लुना मगुल लैना येंगलक्लिबदु उबदा थाजगी मित्येंगसु चुंगसांगी मित्येंगा चानग्रे अदुबु इकाई थीबी थाजगी मित्येंगदि अनम कनबा चुंगसांगी मित्येंगा कुइना मिचानदुना लैबा ngamdraduna ममाइदु फत लैथोरक्लगा फौरिबा फीसिंगदु लौसिन्नबा होने अदुबु तौरिबा थबक्तु निंगथीजना तौबसु ngamdre फौरिबा फी अमखक लौथनबा होटनबदा अयेटपगी अयेटपा ngaktani मतौदुदा चुंगसांगसु तपना चंगसिलक्लगा थाजगी मतेंग पांगसिनबिरे थाजदी लैबा याद्रे निपामागी मतौसि करिनो हाइना वखलिसिंग खनबा हौग्रे नुंगी थमुइनि खल्लुबा लसिंग मफोल ओइरमले अंगावबा पुंसिनि खल्लुबा थमुइ हुबा मिसक ओइरमले थाजसु चुंगसांगना लौथरक्लिबा फीसिंगदु निपामागी मखुत्तगी तपना तपना लौसिले चुंगसांगसु फीसिंगदु लौथा लौथाना वारी अमा हौदोरे मोरेदा लैरिङैददि कई थबक सुरगे इनेगी होटेल की मतेंग पांगले होटेल दु कदाइदा लै हाइबनु इम्फाल की गाड़ी पार्किंग मयादा लैबा होटेल परेंगदुगी मताई थंग थंगबदा लैबा होटेल दुनी इनेगी मिंगदि कई कौगे भानु कौवे मामगिदि संजोय अदुगा नंगबु नमदना लौनबा होनखिबा नुपादुना कना वहांदुदा थाजा पाखुम पीबा किजना चुंगसांगबु येंगदुना लै मतौदुदा चुंगसांगसु अनिरा खन्ना हंगले कनानो मोरेदा लैबा मिसकलो ममिंग कई कौबा थाजा हंदंग मुक्ति ममाइदु नोंथरगा तुमिना लैख्रे मतौदुदा चुंगसांगसु थाजाबा अमगा लोइनाना हाइरे मोरेदा इना खंगदबा मी लैते अचौबसंग मनुंगी मी मपानगी मी लोइना सुना खंग अदुना लोटकन चुंगसांगी वाहै अदुदा थाजा निपा माबु मुन्ना येंगलगा तपना हाइरे एसपी रतन करी एसपी रतन पाखुम अदुदा चुंगसांग पुंगक हेक ngakre एसपी रतनबु यामना थाजना यामना नकना थबक खुदिंगमक्ता लोइनबनी अदुबु वारी असि ताबदा चुंगसांग एसपी रतनबु मपुकनिंगदा सिंगदुना थंग्रे थाजसु वारीदो तपना तपना मखाताय पुकनिंग नुंगशिरक्तुना मपीसु सिंथै अहिंग अदुदा यम थादोक्लगा चलखिबदो अइबु खनबिनबा कनासु लैखिदे मखोइगी मखुत्तगी नांथोक्नबा होनबदा चिंगनुंग फाउक्तुना चलखिबनी मियोइबा अमा ओइरगा मियोइबगी वखल खनबा ngamdaba मचा खुंबी अइबु अरानबा मियेंग लियंबिबु इमाना अइबु थाजना सिनरबा मखोइना अइगी पुंसिबु मांगहनबा होनबा इमा लैखिदबदि केम कुइरगे कुइरे चही तरुक हेले मामागी मनाक्ता नतबा अतोपा कनागी मनाक्ता लैफमदि लै थाजा खोंजेल थोकना पाखुम पीबा ngamdre मदुगी महुत्ता मकोक्तो हाइरगा ममाइदु तपना लैथगी मतौदुदा चुंगसांगना मखा तारे नंगना लैबदा खुदोंग चागदबा मफम अइना सोइदना सिनगनी मदम खरदी मफमसिदा नंग वारसु वाना लैखिबा ताबनी निपा मागी पुकचल चाउरबा वाहिदु ताबदा थाजा पुकनिंग नुंगसिना येंगलै अदुगा तपना कहिगिनो लमलानबि अइगिदमक्ता नंगना सुक चाउना लेपिरिसे नंगबु कनानो अदुगा हिना कना
ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯆꯤꯟꯕꯥꯜꯗꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯄꯥꯡꯐꯝ ꯊꯣꯛꯄ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯅꯤ? ꯃꯤꯑꯣꯏꯕꯗꯤ ꯆꯤꯟꯕꯥꯜꯗ ꯍꯥꯏꯕ ꯋꯥꯍꯩꯒ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯄꯥꯟꯊꯣꯡꯗ ꯐꯖꯕ ꯋꯥꯍꯩꯅ ꯃꯇꯧꯅ ꯂꯩꯇꯦꯡꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯍꯨ ꯆꯥꯎꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯣꯉꯥꯜꯂꯦ꯫ ꯅꯪꯗꯤ ꯅꯇꯧꯁꯨ ꯅꯑꯣꯡꯁꯨ ꯋꯥꯉꯥꯡꯁꯨ ꯁꯥꯖꯠꯁꯨ ꯃꯤꯕꯨ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯕꯒꯤ ꯈꯪꯗꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯄꯒꯤꯔꯥ ꯄꯨꯟꯁꯤꯕꯨ ꯑꯃꯣꯠꯄ ꯃꯩꯈꯨꯝꯅ ꯈꯨꯝꯖꯤꯟꯗꯨꯅ ꯍꯤꯡꯂꯤꯕꯗꯤ? ꯑꯃꯣꯠꯄ ꯃꯩꯈꯨꯝ ꯎꯞꯂꯒ ꯍꯤꯡꯅꯤꯡꯕꯕꯨ ꯀꯅꯥ ꯂꯩꯒꯅꯤ? ꯑꯁꯦꯡꯕ ꯏꯁꯤꯡ ꯊꯛꯅꯤꯡꯗꯕ, ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯗꯕ, ꯐꯖꯕ ꯃꯐꯝꯗ ꯂꯩꯅꯤꯡꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯝꯒꯅꯤ? ꯋꯥꯍꯩꯗꯨꯗ ꯊꯥꯖꯁꯨ ꯈꯪꯅꯤꯡꯅ ꯄꯥꯈꯠꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯅꯣ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯑꯃꯣꯠꯄ ꯃꯩꯈꯨꯝ ꯎꯞꯂꯒ ꯍꯤꯡꯂꯤꯕꯅꯣ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯁꯤꯕꯗ ꯂꯣꯏꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯗꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯤꯡꯕꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗꯤ꯫ ꯑꯗꯨꯕꯨ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯍꯤꯡꯂꯤꯕꯗꯨ ꯇꯁꯦꯡꯅ ꯄꯥꯝꯃꯨꯕ ꯄꯣꯛꯇꯕ꯭ꯔꯥ? ꯄꯥꯝꯃꯨꯕꯒꯤ ꯋꯥꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯔꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯦ ꯂꯣꯏꯍꯟꯅꯤꯡꯗꯦ꯫ ꯊꯥꯕꯜ ꯃꯥꯅ ꯁꯪꯁꯥꯔꯒꯤ ꯑꯃꯝꯕꯁꯦ ꯀꯣꯛꯍꯟꯕꯒꯨꯝ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯏꯪꯊꯍꯜꯂꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯖꯗ ꯃꯒꯨꯟ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯕꯨ ꯎꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯏꯪꯊꯍꯜꯂꯤ ꯍꯥꯏꯔꯤꯕꯗꯨ ꯈꯔꯒ ꯍꯦꯟꯅ ꯏꯪꯊꯕ ꯑꯣꯏꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯙꯕꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯏꯐꯝꯗ ꯆꯠꯂꯒ ꯉꯝꯖꯕ ꯍꯩ ꯂꯩ ꯀꯠꯀꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯆꯠꯊꯣꯛꯇꯦ꯫ ꯃꯐꯤ ꯃꯔꯣꯜ ꯑꯔꯪ ꯑꯔꯥꯛꯁꯨ ꯑꯃꯠꯇ ꯁꯦꯠꯂꯣꯏ꯫ ꯑꯌꯨꯛꯇꯨꯃ ꯆꯔꯥ ꯍꯦꯟꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯅ ꯍꯪꯂꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯀꯅꯤ꯫ ꯁꯅꯥꯍꯜꯁꯨ ꯃꯈꯥ តាꯅ ꯌꯦꯠꯂꯨꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯁꯤ ꯑꯗꯨꯃꯛ ꯇꯧꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯥꯏꯐꯝꯗ ꯄꯨꯟꯅ ꯆꯠꯀꯅꯤ꯫ ꯃꯃꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯔꯥ ꯍꯦꯜꯂꯤꯕꯗꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯃꯍꯥꯛꯅ꯫ ꯃꯥꯙꯕꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕ ꯍꯜꯂꯛꯂꯒ ꯃꯁꯥꯗꯨ ꯃꯀꯣꯛ ꯈꯔ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯧꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯥꯙꯕꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯍꯜ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯂꯒ "ꯍꯩ ꯃꯃꯥ, ꯅꯁꯥꯗꯨ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣꯅꯦ?" ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦꯗ ꯃꯣꯏꯄꯥꯕꯨ꯫ ꯂꯥꯏꯁꯪꯒꯤ ꯙꯔꯤꯗꯨ ꯈꯔ ꯌꯥꯝꯅ ꯀꯥꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯁꯥꯁꯤ ꯈꯔ ꯆꯣꯛꯊꯕ ꯑꯗꯨꯒꯤꯅꯤ꯫ ꯅꯪ ꯁꯣꯕ ꯆꯔꯥꯗꯨ ꯍꯦꯜꯂꯅꯨ, ꯆꯈꯥꯎꯁꯨ ꯁꯣꯛꯄꯅꯤꯅ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦꯅꯦꯀꯣ ꯅꯪꯁꯦ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯗꯦ꯫ ꯊꯕꯛ ꯆꯠꯊꯣꯛꯀꯗꯧꯔꯤꯕꯗꯣ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ꯫ ꯌꯥꯒꯗ꯭ꯔꯅꯤ ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯍꯧꯕ? ꯏꯆꯥ ꯍꯦꯟꯊꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯣꯀꯣ ꯑꯩꯉꯣꯟꯗ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯅꯥꯍꯜꯁꯨ ꯊꯣꯛꯈꯤ꯫ ꯃꯥꯙꯕꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯑꯃꯅ ꯃꯥꯕꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕꯒꯨꯝ ꯄꯨꯛꯅꯤꯡꯗꯨ ꯆꯔꯥꯡꯅꯩ꯫ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯗ ꯎꯏꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯙꯕꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠ ꯈꯟꯕꯁꯨ ꯍꯧꯏ꯫ ꯋꯥꯈꯜꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯆꯥꯒꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤ꯫ ꯃꯆꯥ ꯍꯦꯟꯊꯣꯏꯅ ꯃꯉꯥꯎ ꯊꯤꯕꯒ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯃꯤꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯕ ꯉꯥꯡꯕ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯈꯔ ꯅꯤꯡꯊꯤꯖꯅ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯆꯤꯡꯁꯥꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯛꯇꯅꯤ꯫ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄꯗ ꯆꯤꯡꯁꯥꯡꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯤꯕ ꯅꯨꯃꯤꯠ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯎꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯗꯨꯗ ꯃꯥꯙꯕꯤ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡꯏ꯫ ꯋꯥꯈꯜꯗꯨ ꯈꯟꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯒꯨꯝ
ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯃꯥꯙꯕꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯐꯨꯡꯒꯠꯂꯛꯏ꯫ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯈꯪꯇꯞꯇ ꯍꯣꯜꯂꯛꯄꯒꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯊꯝꯂꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ꯫ ꯃꯃꯥꯅ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯊꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯎꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯀꯦ ꯏꯆꯥꯇꯣꯝꯕꯤ꯫ ꯑꯩ ꯍꯩꯔꯛꯀꯦ꯫ ꯍꯦꯟꯊꯣꯏ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯖꯒ ꯑꯗꯨꯗꯒꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯔꯒ ꯃꯃꯥꯗ ꯄꯤꯔꯛꯏ꯫ ꯃꯥ, ꯁꯦ꯫ ꯃꯥꯙꯕꯤ ꯃꯀꯣꯛꯁꯨ ꯈꯔ ꯉꯥꯎꯕꯒ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯨꯕꯒ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ꯫ ꯆꯥꯛꯁꯨ ꯆꯥꯗꯕꯒ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯦꯟꯊꯣꯏꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯦ꯫ ꯃꯃꯥꯒꯤ ꯈꯨꯌꯥꯗ ꯐꯝꯂꯒ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯥꯙꯕꯤ ꯇꯞꯅ, ꯅꯪꯅ ꯌꯨꯝꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯁꯣꯝꯒꯤ ꯌꯨꯝꯗ ꯅꯣꯡꯃꯇ ꯆꯠꯂꯨꯆꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯎꯅꯦ꯫ ꯍꯌꯦꯡꯗꯒꯤꯅꯦ ꯗ꯭ꯔꯥꯏꯚꯔꯒ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯆꯣꯀꯣ꯫ ꯑꯁ ꯃꯥ, ꯑꯩ ꯇꯜꯂꯤꯅꯦ꯫ ꯑꯩꯅ ꯆꯠꯂꯒ ꯊꯧꯋꯦ ꯑꯣꯏꯅꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯛꯆꯛꯇ ꯌꯩꯔꯒꯅꯦ ꯉꯥꯡꯉꯛꯀꯗꯣꯏꯅꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ꯫ ꯃꯈꯣꯏꯅ ꯅꯪ ꯄꯥꯕꯨꯡꯗꯗꯤ ꯁꯥꯎꯕ ꯉꯝꯗꯕꯒꯤ ꯏꯃꯥ ꯏꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯃꯥꯅ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯇꯝꯂꯤꯕꯗꯨ ꯇꯥꯔꯒ ꯍꯦꯟꯊꯣꯏꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯆꯦꯆꯦꯗꯣ ꯗꯦꯜꯂꯤꯗ ꯊꯦꯡꯅꯩꯅꯦ꯫ ꯑꯩꯅꯗꯤ ꯃꯥ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯒꯦꯅ ꯇꯧꯔꯒ ꯃꯥꯅꯗꯤ ꯑꯩ ꯎꯁꯤꯟꯅꯗꯕꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯏꯆꯦꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯗꯅ ꯈꯟꯕ ꯉꯝꯗꯧꯔꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯄꯥꯕꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯗꯤ ꯄꯨꯟꯗꯦꯗꯅ꯫ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯍꯥꯟꯃꯨꯛꯁꯨ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯦꯆꯦꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯏꯃꯥꯅ ꯋꯥꯈꯜ ꯈꯟꯊꯕ ꯍꯩꯇꯕ ꯃꯤꯁꯛ ꯑꯣꯏꯔꯨꯕꯒꯤ ꯏꯆꯥꯕꯨ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯏꯃꯥꯅ ꯐꯪꯍꯟꯕꯅꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯣꯛꯄ ꯌꯥꯗꯅ ꯂꯩꯍꯧꯔꯅꯤꯗꯣ꯫ ꯌꯥꯔꯦꯁꯦ ꯃꯥ, ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯅꯤꯡꯗꯦ꯫ ꯄꯥꯕꯨꯡꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝꯁꯨ ꯑꯝꯇ ꯀꯜꯂꯛꯇꯦ꯫ ꯏꯃꯥꯒꯩꯒ ꯈꯛꯇ ꯂꯩꯔꯁꯨ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯄꯥꯕꯨꯡꯕꯨ ꯃꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯈꯜꯂꯔꯣꯏꯗꯅ꯫ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯑꯩꯁꯨ ꯃꯥꯁꯇꯔ ꯂꯣꯏꯔꯕꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯖꯈꯤꯁꯅꯨ ꯏꯃꯥ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯃꯄꯤ ꯁꯤꯡꯊꯔꯤꯕꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥ ꯃꯥꯙꯕꯤꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ꯫ ꯃꯆꯥꯕꯨ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕ ꯑꯣꯏꯅ ꯎꯔꯨꯕꯗꯨ ꯋꯥꯈꯜ ꯂꯩꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯔꯥꯎꯕꯁꯨ ꯄꯣꯛꯏ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯩ꯫ ꯌꯥꯔꯦꯁꯦ ꯃꯥ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯩꯒꯤ ꯕꯔꯊꯗꯦꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕ ꯈꯔ ꯌꯥꯝꯅ ꯀꯧꯗꯣꯏꯅꯤꯀꯣ꯫ ꯅꯄꯥꯒꯤ ꯏꯂꯦꯛꯁꯟ ꯃꯌꯥ ꯑꯁꯤꯗ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯨꯔꯒ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯅꯈ꯭ꯔꯗꯤ ꯀꯝꯗꯧꯗꯧꯔꯤ? ꯑꯁ, ꯃꯤꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯇꯧꯔꯦ ꯍꯥꯏꯅꯅꯤ, ꯇꯧꯗ꯭ꯔꯦ ꯍꯥꯏꯅꯔꯣꯏ꯫ ꯅꯍꯥꯟꯈꯩꯁꯨ ꯌꯨꯝꯗ ꯂꯩꯇꯦ꯫ ꯕꯔꯊꯗꯦ ꯑꯝꯇ ꯌꯨꯝꯗꯁꯨ ꯇꯧꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯐꯖꯅ ꯇꯧꯅꯤꯡꯉꯦꯕ ꯑꯩ꯫ ꯍꯣꯏ, ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯇꯧꯔꯣꯏꯕ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯒꯦ꯫ ꯀꯩꯅꯣ? ꯍꯥꯏꯌꯨꯅ꯫ ꯑꯩꯈꯣই ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯅꯍꯥꯟꯃꯨꯛ ꯑꯃ ꯂꯥꯛꯄꯗꯣ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯗꯨꯗꯣ ꯀꯩꯗꯧꯔꯕ? ꯑꯗꯨꯁꯨ ꯀꯧꯁꯦꯕ꯫ ꯃꯤ ꯃꯊꯧ ꯆꯤꯟꯕ ꯃꯤꯅꯤ꯫ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨ ꯀꯧꯔꯣ ꯌꯥꯔꯦ꯫ ꯑꯁ, ꯃꯥꯁꯨ ꯀꯧꯁꯦꯕ ꯏꯃꯥ꯫ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯅꯪ꯫ ꯅꯄꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯅꯄꯥꯕꯨꯡꯅꯁꯨ ꯄꯥꯝꯃꯣꯏ꯫ ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯥꯕꯒꯁꯨ ꯂꯥꯛꯈ꯭ꯔꯗꯨꯗꯤ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ꯫ ꯌꯥꯔꯣꯏ, ꯀꯥꯟꯅꯗꯕꯗ ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯁ, ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯏꯟꯚꯥꯏꯠ ꯇꯧꯒꯅꯤꯅ ꯍꯥꯏꯗꯣꯛꯎꯔꯦ꯫ ꯇꯧꯅꯤ ꯅꯪꯗꯤ꯫ ꯏꯃꯥ, ꯂꯥꯟꯁꯤꯕ ꯄ꯭ꯂꯤꯖ꯫ ꯑꯩ ꯋꯥꯈꯜ ꯑꯇꯣꯞꯄ ꯑꯝꯇ ꯈꯟꯒꯗꯧꯕ ꯅꯠꯇꯦ꯫ ꯁꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯏ ꯃꯁꯛꯇꯣ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯦꯕ꯫ ꯌꯥꯔꯦꯀꯣ, ꯉꯥꯎꯁꯤꯟꯅꯒꯅꯨ꯫ ꯅꯄꯥꯅ ꯇꯥꯔꯗꯤ ꯉꯥꯡꯖꯁꯅꯤꯅ꯫ ꯉꯥꯡꯉꯣꯏ ꯀꯩꯁꯨ꯫ ꯀꯀꯥ ꯔꯣꯃꯦꯟꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯗꯨꯗꯤ꯫ ꯃꯥꯁꯨ ꯏꯟꯚꯥꯏꯠ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯗꯤ ꯏꯟꯚꯥꯏꯠ ꯇꯧꯗꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ?
ꯀꯌꯥꯗ ꯍꯩꯔꯤꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯀꯀꯥ ꯔꯣꯃꯦꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯈ꯭ꯔꯅꯤ ꯃꯁꯤꯗꯤꯕꯀꯣ ꯏꯂꯦꯛꯁꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯁꯨ ꯃꯤꯌꯥꯝ ꯎꯅꯕꯒꯤ ꯊꯧꯔꯝꯗꯨ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯍꯟꯗꯛꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ ꯃꯥꯏꯆꯧꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯕ ꯃꯤꯌꯥꯝꯒ ꯎꯅꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯧꯈꯤꯕꯅ ꯍꯥꯟꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯅꯥꯍꯜꯕꯨ ꯁꯄꯣꯔꯠ ꯇꯧꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯁꯅꯥꯍꯜꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟ ꯇꯧꯕꯗ ꯆꯞ ꯆꯥꯔꯕ ꯃꯇꯝ ꯑꯣꯏꯔꯦ ꯊꯦꯡꯉꯨꯕ ꯈꯨꯗꯤꯡ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯊꯥ ꯈꯔꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯅꯥꯍꯜꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯄꯥꯔꯇꯤ ꯃꯅꯨꯡꯗꯁꯨ ꯃꯊꯪꯒꯤ CMC ꯀꯅꯥꯗ ꯑꯣꯏꯍꯟꯕꯅ ꯃꯇꯤꯛ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯟꯅꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯂꯤꯁ ꯁꯦꯟꯇꯔꯅ ꯈꯟꯕꯗ ꯁꯅꯥꯍꯜꯒꯤ ꯃꯤꯡꯁꯨ ꯌꯥꯎꯔꯕꯅꯤ इलेक्शन मतमदा थबक चिल्लिबसी कैंडिडेट मसादु खक्ते नते मागी खोंगमी लामी मयाम अदुसु लोइना थबक चिल्लिबनी मपान थोंगदा केंद्रगी ओइना इचम चमना चेंजरिबा वर्कर सिंगदु खक्ते नते थबक चिल्लिबसी सनाहलगी अरोनबा कांगबुगी मियोइसिंगसु लोइना थबक चिने मरक असिदा चिंगसांगदा सिनबा थबकना मयामदगी खरगे हेना सोइबा यादबा थबक ngaktani चिंगसांगसु हंदकी मतंग असिदा सनाहलना सिनरक्लिबा थबक असि माइ पाखंदबा यादबा थबक नत्रगदि सनाहलगी थाजबा मांगदौरिबनी अदुना ngaihakta pothadana थबक कया अमा पांगथोकनबा होने नाकल अमरोमदना SP पोइरेंबगा हाइनखिबा मतुंग इन चिंगसांग हप्ता अमगी मनुंगदा मिनिस्टर माइचोगी मरमदा अरोनबा इन्फॉर्मेशन कया थिदोकनबा होटनरी यूनिफॉर्मदा लैबसिंगना यौशिनबा ngamdaba mafamdagi information लौथोके हाइरगदि चिंगसांग नतना अतोपा कनासु लैते अदुना थबक असिदा SP पोइरेंबगा चिंगसांगगा पुन्ना चटमिनरक्लिबसि कुइरबनी SP पोइरेंबसु चिंगसांगना हाइरक्लिबा मतुंग इन गाड़ी नंबर अदुगी मपु खंगलबा मतुंग चिंगसांगदा मेसेज अमा थाजिले information is in my hand meet me now चिंगसांग मेसेज तो हेक फंगबगा खुदक्ते SP पोइरेंबबु उननबा गाड़ी रो स्पीड कन्ना थौखि हेक यौरकबगा निपा अनिदो खुद सोकने अदुगा चिंगसांगना हाइरे SP बु अइना खरा कुइना ngahenkhre it's okay 5 minutes खक्तनिदा वादो हाइरगा SP पोइरेंबसु जैकेट मनुंगदगी चे अमा पुथोरकलगा चिंगसांगी मनाक्ते इनसिल्लै चिंगसांग मसादो खंगनिंगबना लांगतकनबा मगलोइनना चेदो ताप लौसिले मिकुप अदुदा मिहुलसु चोंगी कनागी मिंगदा लेरमगनी खल्लुबदा चिंगसांग मखुत्ता पाइरिबा चेदो हांगदोकलगा इरिबा मिंग अदुदा मुन्ना येंगी मिकुप अदुदा चिंगसांगी माइथोंदु पुंगसुक सुख्रे अदुगा थाजदबा मियेंग अमगा लोइनना इरिबा मिंग अदुदा मुन्ना येंगलगा लै मसादा चेलिबे चेलदसु बंग सागलकपदुदा खांजिनबा होटनबदा चे अदुदा मखुत चेना पाइसलगा खांगी